ngasi ki muri pawda CM ki Churachandpur Khongset Ethiopia kuki inpi UP singa AR ga akan mo mong bungna kre mi kuntra da dengi case leramba thengnare NEET UGC lisingani control examination cancel tawkre amukka halagani Home Minister Govindas na external aggression nate haibu wapam sengdoknaba TNL na demand tawri paw sandong na pijari Kukizo singa namnata kundaba baru oiba Churachandpur District Minister YKM Sana sangnaba thorang toriba si handoknaba kuki inpi Manipur na phongdokpaga loinana mahakki khongsid asina tension hena wangkhat hangani amasung state asida santi amadi mahusagi phibamda hanjil hanmanaba honariba asida akaiba oirkani hairi Kuki inpi Manipur ke serol amada hojik state asida leiriba government asi lakpadagi Chief Minister na singi district singda Thedokpa Thodok Singh Thoktana Satkre. Masini state government amadi masig lusingba singna santi hanjin hanaba honabada maikei kharada mai pakpa ngamli haiba yai haidi. Adubu kukizo kanglup singna kundaba Churachandpur kangpokpi amasung Tengnopal district singda hojik oiriba phibam sing sensitive amadi volatile oibana yamna tongali. Report singin matungina Chief Minister na me taram nga Churachandpur da satnaba thorang toriba sida mafam asida leriba tension asi mangzunona resolve tawba tangai phadi hairi mong tadaba phibam amagi sairakta Chief Minister na satkani hairi basina miyamgi marakta hena yanindaba thongdok tholakpa yai CM gi khongsida sina hanagi law and order gi phibam phatriba asida hena thoningdaba thongdok tholaknabaga maram oigani hairi Indo-Myanmar border manakta leiba namli khul tamna satpa Assam Rifles ki convoy ama Fuinyar amasung Mailam khulda nupi singna lambi tingjinduna thambadagi nakal anigi marakta sauna mungnaba thokre hai press na phang matungina nupi singna lambi tingbing khongjang sangsiliba adugi counter oina Assam Rifles National Highway number saniga ani ukul amasung Kamjong district ki sangsak khul junction da civil gari sing AR na tingjinduna thamki AR lambi tingjinba aduda maram oirega lambi asida satok sasin tawba masing yamlaba lanai gari kaya lambi da panduna laiki hairi thasi tariki ayuk anganba Myanmar base tawba ke NAB kuki National Army na singnaba singna border da tainaba leiba namli khulda attack sathaduna yum kai mai thaki adubu Central Force na mafam aduda sangsin kidaba amadi action amata lakhat kidaba thong adubu pedraduna Hoishaunaraba kunja singna lambi tingbagi khongjang adu sangsin kibani hairi masini midungba duwaida fungya da leiba nupi kaya thoroktuna namdi khul tamna lakiba AR gi convoy adu thinki matam asimaktada fungyar subdivision gi manung channa leiba maileng khul masing yamna nupi sing thoroktuna AR gi convoy tingbagi khongjang sangsin ki hairi Mamang saida dengi asida yamnuba thajadaba maongda dengi na narmi sing asi lising manga mathakta oiduna mi siki bawa yaukre andaki sai asigi oina hojik sabgi sang tamna hengalakpa loinena dengi gi nabagi case tamna hengalakpa hore Director of Health Services Manipur tholakpa report amagi matungina ngasi faubada dengi nabami masing kontra sukre hojik pung kunmari da dengi nabami ama Imphal East Engalakibani hairi hojik fawgi oina pirakliba report asagi Imphal East mi 15 Imphal West mi 8 Bishnupur mi 9 Kangpok pida mi 2 Kaksing mi ama Ukhul mi ama Pune state asida mi kuntra dengi narga leiri hojik fawgi oina dengi narga mi sibagi report leitri National Testing Agency na lawduna tha asigi ahumda pangthokkiba NEET UG lisingan control exam adu cancel tawga loinana amukhana pangthoknaba notify tawgani hairi National Testing Agency gi director na thorakpa serol aman hai NTA na central agency sing amadi law informant exam sing sathakiba investigation da phangkiba input sing kumna yengsinba loinana India government ki ayaba lawraga matungda May ahumda pangthokkiba NEET UG lisingani control examination adu cancel tawnaba warep lawbaga loinana amukhana pangthoknaba notify tawgana matam leblagani Law Information Agency singin
investigation na phanglakiba finding amadi NTA na phangkiba input sing pusilakpa matungda pangthokkiba examination process adu sanaba yaroi haina activists tawki examination asi amuk pangthoknabagi numit amasung admit card nauna issue tawnabagi schedule lakadoriba numit kharani exam agency asi official channel gi khuthangda khangalagani hairi matter asibu CBI Central Bureau of Investigation sinaduna examination asigi mathakta leiriba allegations singi mathangda mapung phaba inquiry masathat ba Indian government firep lokre inquiry sida NTA maikaidagi mapung phana mating pangani amadi tangai fadana material record singba panghangani government firep asi mahirwi singi interest amadi national examination system asida miyam thamliba thajabadu sakhangduna lawrakhibani hairi Kamzom district tatari by Tegadu external aggression nati haini Manipur Home Minister Govindas Konthokjamna phongdokkiba wafam adu khudakta sangdakadabani haini Working Committee WCOD Tangkul Nagalong TNL na demand tawrakli Working Committee WC of the Tangkul Nagaland TNL na thokpaserol amagi matungina Manipur government ki Home Minister Govindas Konthokjamna phongdokkiba wafam adu khudakta sangdoktrobai Tangkul asi CSO singi mahaki mathakta khongjang sangsinaba sem sare Myanmar da lakpa kuki khulai paiba sun sathakiba attack adugi matungda Home Minister Govindas Konthokjamna namli wangli amasung soro da sathaba yengsilaba matung haksinna nungaitaba phongdokkibani mafam adu yengsilaba matung mahakna phongdokkiba wafam maduna miyamna sauna samamna hanba natana mayum makai mai thaloktuna manghankraba lanthum amadi punsigi hingnaba lambi leitraba miyamgi mafamda ikaiba pibani hairi Loishalakpada sanabagi pauta Coach Sivananda amasung yok sanaroi Imphal thadoklagani Marisuba Prabhavati State Bodybuilding Championship pangthoklagani AFCC Diploma Course lisingani control hokre FC Imphal Manipur United Mai Pakre YSC amasung Kuman Lampak quarter final sangkre Matang sa Manipur tongan ba pausang sa Manipur pausang na tinsinzeri miyambong kana kurum seri